ꯅꯨꯡꯁꯥꯁꯤꯒ ꯌꯥꯝ ꯁꯥꯔꯦꯍꯦ ꯑꯩꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯎꯗꯕꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯎꯍꯜꯂꯛꯑꯒꯦ ꯅꯨꯡꯁꯥꯁꯤꯒ ꯌꯥꯝ ꯁꯥꯔꯦꯍꯦ ꯑꯩꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯎꯗꯕꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯎꯍꯜꯂꯛꯑꯒꯦ ꯑꯩ ꯅꯍꯥꯟꯈꯩ ꯌꯨꯝꯗ ꯂꯩꯇꯦꯕ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯈꯛꯇꯅꯦ ꯑꯗꯣ ꯈꯪꯗꯦ ꯏꯃꯥ ꯀꯧ ꯂꯩꯅꯣ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯌꯨꯝꯗ ꯂꯩꯒꯦꯅ ꯂꯩꯕꯅꯦ ꯑꯗꯣ ꯅꯍꯥꯟꯈꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯒꯤ ꯃꯔꯝꯁꯦ ꯀꯟꯇꯦꯟ ꯂꯩꯇꯦꯕ ꯀꯟꯇꯦꯟ ꯂꯩꯇꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯊꯥꯒꯠꯄ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯗꯒꯤ ꯊꯥꯒꯠꯇꯕꯅꯦ ꯑꯗꯣ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯃꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯈꯣꯏꯅꯤꯒꯤ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯂꯩꯔꯦꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯉꯔꯥꯡ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯣ ꯃꯤ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯒꯦꯔꯥ ꯑꯗꯨꯝ 100-500 ꯑꯗꯨꯝ ꯌꯦꯡꯕꯤꯌꯦꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯃꯩ ꯆꯦꯅꯦꯜꯗ ꯑꯦꯕꯤꯒꯤꯀꯣ ꯑꯗꯨꯗ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯦꯕ ꯍꯧꯖꯤꯛꯀꯤ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯁꯣꯔꯠ ꯑꯃ ꯊꯥꯒꯠꯂꯦꯕꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦꯗꯤ ꯕꯦꯠ ꯀꯃꯦꯟꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯌꯦꯡꯗꯕꯤꯗ ꯀꯩꯅꯣ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯗꯣ ꯅꯣꯛꯏꯕ ꯀꯃꯦꯟ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯣ ꯄꯥꯔꯛꯀꯦ ꯑꯗꯨꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯅꯝꯃꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯈꯩꯗꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯂꯩꯔꯒꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯃꯤꯉꯣꯟꯗ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯃꯀꯥ ꯂꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯗꯤ ꯁꯦꯕꯣꯠ ꯍꯦꯛꯄꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯌꯨꯝ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯅꯥꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯂꯩꯈꯤꯕꯣ ꯑꯣ ꯁꯦ ꯑꯩꯈꯣꯏ ꯃꯥ ꯎꯗꯕ ꯀꯨꯏꯔꯝꯃꯅꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯦꯕꯣꯠ ꯊꯣꯡꯗꯣꯏꯔꯕ ꯁꯦꯕꯣꯠ ꯊꯣꯡꯗꯣꯏꯅꯦ ꯏꯟꯖꯥꯡ ꯂꯩꯇꯕꯅꯤꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯌꯨꯝ ꯂꯩꯇꯕꯤꯗ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯅꯝꯕꯗ ꯌꯥꯎꯗꯕꯗ ꯀꯔꯤ ꯈꯜꯂꯤ ꯖꯥꯠ ꯖꯥꯠꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩꯅ ꯌꯨꯝ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝ ꯂꯩꯇꯕꯗꯣ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯌꯥꯎꯍꯧꯔꯛꯄꯒ ꯅꯨꯡꯁꯥꯁꯤꯗꯤ ꯌꯥꯎ ꯁꯥꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯁꯦꯕꯣꯠꯇꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯁꯦꯕꯣꯠꯀ ꯁꯧꯒ꯭ꯔꯤꯒꯗꯤ ꯃꯔꯥꯡ ꯐꯖ ꯀꯥꯏꯔꯦ ꯑꯗꯣ ꯍꯪꯒꯥꯝ ꯑꯃꯨꯛ ꯊꯥꯖꯤꯟꯅꯤꯡꯉꯥꯏ ꯍꯣꯠꯅꯔꯅꯤ ꯍꯪꯒꯥꯝ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯖꯣꯁꯅꯅꯦ ꯌꯣꯜꯂꯗꯤꯀꯣ ꯂꯧꯒꯦ ꯍꯥꯏꯕꯅꯦ ꯍꯪꯒꯥꯝꯂꯕ ꯌꯣꯜꯂꯛꯑꯣ ꯑꯩ ꯂꯧꯒꯦ ꯍꯥꯏꯕꯅꯦ ꯈꯪꯗꯦ ꯍꯪꯒꯥꯝ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯪꯒꯥꯝꯁꯨ ꯆꯥꯅꯤꯡꯉꯤ ꯍꯪꯒꯥꯝ ꯊꯣꯡ ꯃꯣꯔꯣꯛ ꯃꯦꯠꯂꯣ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯗ ꯁꯨꯃꯥꯏꯅ ꯄꯥꯛꯊꯔꯒ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯦꯕ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗꯀꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯋꯥ ꯉꯥꯡꯕꯁꯤ ꯌꯥꯝ ꯇꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯍꯧꯔꯛꯄꯩ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗꯣ ꯀꯌꯥ ꯀꯟꯅ ꯉꯥꯡꯗꯕꯅꯤ ꯃꯤꯅꯁꯨ ꯌꯦꯡꯅꯕ ꯄꯣꯏꯗꯅ ꯑꯗꯨꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯕ ꯇꯝꯃꯒꯦꯅ ꯇꯝꯃꯨꯅꯦꯕ ꯑꯩꯁꯦ ꯍꯦꯛꯇ ꯑꯗꯣ ꯈꯔꯗꯤ ꯍꯩꯔꯦ ꯈꯔꯁꯤꯗꯒꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯤꯡꯉꯥꯏꯁꯨ ꯍꯣꯠꯅꯔꯅꯤ ꯁꯦꯕꯣꯠꯁꯦ ꯁ꯭ꯋꯥꯏꯗ ꯃꯆꯥ ꯑꯃ ꯍꯧꯔꯦ ꯈꯗꯥꯡ ꯊꯥꯗꯕ ꯈꯔ ꯋꯥꯠꯂꯦ ꯑꯦꯔꯥ ꯑꯩꯒ ꯂꯨꯗꯦ ꯑꯩꯒ ꯑꯗꯨꯝ ꯇꯣꯏꯅ ꯄꯨꯟꯕ ꯃꯤꯗꯤ ꯑꯩꯒꯤ ꯈꯗꯥꯡꯒꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯩꯅꯣ ꯁꯥꯏꯠ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯑꯩꯅꯀꯣ ꯑꯗꯨꯅꯤꯗ ꯑꯩꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯣꯏꯅ ꯄꯨꯟꯕ ꯃꯤꯈꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯑꯩꯒꯤ ꯈꯗꯥꯡ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕ ꯌꯥꯎꯒꯅꯤ ꯉꯔꯥꯡ ꯈꯔꯗꯤ ꯊꯤꯟꯗꯣꯛꯑꯦ ꯀꯩꯅꯣ ꯇꯧꯔꯤꯉꯩꯒꯤ ꯎꯀꯣꯟꯁꯦ ꯈꯔ ꯁꯤꯒꯤꯗꯨꯗ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛꯇꯤ ꯈꯪꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯨꯒꯥꯏꯐꯝꯁꯦꯀꯣ ꯀꯩꯁꯨ ꯑꯩꯅ ꯂꯩꯔꯤꯉꯩꯗꯗꯤ ꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤꯕꯨꯇꯪ ꯌꯧꯍꯧꯗ ꯉꯥꯏꯕꯅꯦꯕ ꯑꯩꯅ ꯍꯜꯂꯛꯄꯗ ꯇꯧꯔꯤ ꯌꯧꯅꯦ ꯁ꯭ꯋꯥꯏ ꯌꯧ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯁꯦ ꯉꯔꯥꯡ ꯂꯩꯉꯣꯏ ꯈꯔ ꯍꯣꯟꯕꯒꯤ ꯇꯣꯏꯂꯦꯠꯇꯒꯤ ꯍꯣꯡꯀꯠꯄꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯥꯗꯤ ꯈꯔ ꯊꯤꯟꯗꯣꯛꯄꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒꯤ ꯈꯪꯗꯤ ꯏꯁꯥ ꯅꯥꯔꯤꯁꯦ ꯍꯋꯥꯏꯁꯤꯒ ꯄꯥꯜꯂꯛꯑꯗꯤ ꯈꯔꯁꯨ ꯐꯔꯅꯤ ꯏꯟꯖꯥꯡ ꯀꯩꯅꯣ ꯃꯌꯥꯝ
ꯑꯩ ꯋꯥꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯁꯦꯕꯣꯠꯀ ꯎꯇꯤꯒꯁꯤꯅꯦꯕꯀꯣ ꯁꯦꯕꯣꯠꯀ ꯎꯇꯤꯒ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯥꯡꯁꯣꯏ ꯑꯃ ꯆꯥꯕ ꯐꯩꯕ 우티디 자와이니네. ꯑꯩꯅ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯄꯣꯠꯁꯤ 우티ꯁꯤꯅꯦꯕ 우티지는 ꯑꯗꯨ ꯁꯦꯕꯣꯠꯇꯤ ꯆꯥꯕꯨꯗꯤ ꯆꯥꯏ ꯎꯇꯤꯁꯤꯅ ꯑꯃꯨꯛ ꯆꯥꯈꯤꯗ꯭ꯔꯦ ꯍꯩꯅꯈꯤꯗꯕꯒꯤ ꯉꯥꯃꯨ ꯆꯤꯡꯕ ꯄꯣꯠ ꯈꯔ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯆꯤꯟꯖꯥꯛ ꯈꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯆꯤꯟꯖꯥꯛ ꯈꯥꯏꯁꯦ ꯀꯩꯒꯤꯅꯣꯕ 우티지 자라면 우티지 사가 막막도 자와이니 비엔 회하이니. ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯎꯇꯤꯁꯤ ꯀꯌꯥ ꯀꯟꯅ ꯍꯩꯅꯖꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯖꯗ꯭ꯔꯦ ꯀꯔꯤ ꯕꯤꯠꯇꯅꯣ ꯁꯤ ꯆꯥꯅꯤꯡꯉꯤꯁꯦ ꯃꯅꯝꯅꯤꯅ ꯍꯩꯅꯗꯦ ꯑꯩꯗꯤ ꯌꯥꯝꯅ 수고 하오르지. ꯁꯧꯒ꯭ꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯝ ꯄꯥꯟꯕꯅꯦꯕ ꯑꯗꯣ ꯑꯁ꯭ꯋꯥꯏꯗ ꯌꯥꯝ ꯄꯥꯜꯂꯝꯕꯅꯦ ꯑꯗꯨꯗꯣ ꯈꯔꯗꯤ ꯌꯥꯟꯊꯠꯄ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯟꯊꯠꯈꯤꯕ ꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯌꯥꯟꯊꯠꯄ ꯌꯥꯎꯈ꯭ꯔꯕ ꯏꯃꯥ ꯀꯅꯥ ꯍꯪꯕꯣꯅꯤ ꯌꯣꯡꯆꯥꯛꯁꯨ ꯀꯛꯁꯤ ꯁꯥꯕ ꯐꯖꯅ ꯍꯧꯔꯦ kukienda kiele. ꯁꯤꯗ ꯀꯨꯀꯦꯟꯗ ꯀꯦꯜꯂꯦ ꯑꯗꯣ ꯁꯤꯁꯤꯗ ꯁꯤꯃꯗꯤ ꯁꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯁꯦ Sahi mari sure kaksi saije adum kienba supam pandaba. ꯁꯤꯁꯦ ꯀꯩꯅꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯇꯥꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯡꯖꯨꯒꯨꯝꯕ ꯑꯗ ꯇꯥꯔ ꯂꯩꯔꯦ ꯆꯍꯤ 4ꯃꯨꯛꯇꯤ ꯁꯨꯔꯦ Kaksi yanba supam pandi yom jai tamedana. Aduga adum khakan toga loy kelap. ꯁꯨꯝ ꯌꯣꯡꯆꯥꯛ ꯑꯣꯜꯂꯀꯥꯟꯗ ꯃꯆꯥ Sijong tu puinong tu putu. Sije saham thamage yo. ꯁꯤ ꯀꯩꯅꯣ ꯇꯣꯔꯕꯣꯠ ꯑꯩ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯀꯌꯥ ꯈꯟꯗꯦ ꯑꯗꯨꯅ ꯑꯩ ꯅꯥꯄꯤꯒꯅꯤ ꯉꯥꯅꯨꯁꯨ ꯈꯔ ꯆꯥꯎꯔꯦ ꯉꯥꯅꯨ ꯐꯖꯅ ꯆꯥꯎꯔꯦ ꯌꯥꯎꯔꯤꯉ ꯇꯥꯗꯣꯏꯗ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯊꯤꯟꯖꯔꯒꯦ ꯁꯦ Bye bye. Ai chào ba cũng chỉ có supply em năm pi đồng. Đã tự biết không? swaide ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ